ꯑꯌꯥꯝꯕ ꯑꯍꯟꯃꯛꯇꯗ ꯄꯟꯊꯣꯛꯂꯤꯛꯂꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯅꯣꯡꯃꯇꯗꯤ ꯅꯣꯛꯆꯒꯦ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯅꯣꯡꯃꯇꯗꯤ ꯅꯣꯛꯆꯒꯦ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ꯫ ꯔꯣꯁꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯝꯃꯦ꯫ ꯃꯄꯥ ꯑꯣꯏꯔꯝꯕꯗꯒꯤ ꯔꯣꯁꯟ ꯊꯥꯡꯒꯠꯂꯤꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯈꯤ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯒꯤ ꯃꯄꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯏꯀꯥꯏꯔꯗꯨꯅ ꯇꯞꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯔꯣꯁꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯔꯣꯁꯟꯕꯨ ꯊꯦꯝꯃꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯔꯣꯁꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯇꯥꯎ, ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ? ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯦꯟꯅꯔꯛꯄ ꯇꯥꯔꯦ, ꯁꯣꯏꯗꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ꯫ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯔꯣꯁꯟꯗ ꯍꯥꯏꯔꯛꯏ꯫ ꯔꯣꯁꯟꯁꯨ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯤ ꯈꯟꯅꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯅ ꯔꯣꯁꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯉꯥꯏꯈꯣ, ꯅꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯌꯥꯝꯅ ꯐꯨꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯕ ꯇꯥꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯀꯜꯂꯝꯁꯤꯗꯅ." ꯔꯣꯁꯟꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ ꯀꯩꯗꯧꯕꯩ ꯀꯟꯗꯣꯏꯅꯣ? ꯑꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯀꯟꯗꯣꯏꯅꯣ? ꯐꯨꯒꯦ ꯐꯨꯁꯅꯨ, ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ." "ꯑꯣ, ꯑꯩꯒꯤ ꯏꯄꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔ ꯐꯥꯎꯕꯗ ꯃꯥꯅ ꯅꯥꯇꯩ ꯆꯥꯗꯕ, ꯃꯥꯅ ꯑꯣꯛꯇꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ꯫ ꯅꯈꯣꯏ ꯃꯥꯡꯗꯁꯨ ꯑꯩꯒꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ" ꯍꯥꯏꯗꯨꯅ ꯔꯣꯁꯟꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯛꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯔꯣꯁꯟꯕꯨ ꯊꯦꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯍꯥꯏ, "ꯏꯇꯥꯎ ꯀꯔꯤꯃꯇ ꯈꯟꯒꯅꯨ, ꯑꯩꯈꯣꯏꯅꯁꯨ ꯅꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯣ ꯅꯈꯣꯏ ꯄꯥꯕꯨꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯐꯨꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯈꯥꯝꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" ꯔꯣꯁꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯀꯔꯝꯅ ꯈꯥꯝꯕ ꯆꯪꯗꯣꯏꯅꯣ? ꯊꯥꯁꯅꯥꯁꯨ ꯂꯩꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯥꯁꯅꯥꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯄꯥꯅꯤ ꯈꯪꯈ꯭ꯔꯕꯗꯤ ꯊꯥꯁꯅꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯒꯅꯤ? ꯏꯇꯥꯎ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯑꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ" ꯍꯥꯏꯗꯨꯅ ꯔꯣꯁꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯀꯞꯂꯒ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯁꯨꯝꯅ ꯑꯃ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯀꯔꯤ ꯀꯔꯤ ꯀꯝꯗꯧꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯟꯅꯤ, ꯌꯨ ꯉꯥꯎꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯔꯣꯁꯟ ꯃꯄꯥ ꯑꯗꯨꯗ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃꯗꯤ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯀꯩꯁꯨꯝ ꯇꯧꯈꯤꯗ꯭ꯔꯦ, ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ." ꯔꯣꯁꯟꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯇꯞꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ, ꯅꯈꯣꯏ ꯄꯥꯕꯨꯡꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯉꯁꯤꯒꯤꯕꯨꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯅ ꯁꯨꯅ ꯀꯔꯟ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯁꯦ ꯃꯤꯒꯤ ꯃꯈꯨꯠꯇ ꯁꯤꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪꯅꯁꯨ ꯌꯨꯝꯗ ꯈꯔ ꯍꯥꯏꯌꯨ, ꯉꯥꯎꯁꯤꯟꯅꯕꯅꯤ ꯑꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯏꯇꯥꯎ." ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯈꯤꯗꯦ꯫ ꯊꯥꯁꯅꯥꯗ ꯐꯥꯎꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯗꯦ, ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯔꯣꯁꯟꯗꯤ ꯒꯥꯔꯤ ꯌꯥꯎꯗꯕꯅꯤꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯍꯥꯟꯅ ꯃꯥꯕꯨ ꯊꯤꯜꯂꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯔꯣꯁꯟꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯦ꯫ ꯒꯥꯔꯤꯗꯣ ꯍꯦꯛ ꯈꯥꯝꯕꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯔꯣꯁꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯈꯣই ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯣꯁꯟ ꯃꯃꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ "ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯔꯣꯁꯟ ꯃꯃꯥꯅ ꯉꯥꯏꯈꯣ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯂꯒ ꯂꯩꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯣꯁꯟ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯊꯕꯛ ꯂꯩꯇꯕ ꯃꯌꯥꯝꯅ ꯏꯔꯥꯡ ꯇꯧꯔꯒ ꯑꯩꯒꯤ ꯆꯥꯕ ꯄꯨꯔꯒ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯆꯥ ꯄꯨꯔꯒ ꯆꯠꯀꯅꯣ꯫ ꯃꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏꯇꯃꯛ ꯃꯥꯡꯉꯣ, ꯑꯩꯒꯤ ꯆꯥꯗꯤ ꯅꯈꯣꯏꯗꯧꯅ ꯃꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯌꯥꯝꯅ ꯑꯁꯥ ꯆꯥꯎꯅ ꯊꯝꯂꯤꯕꯅꯤ꯫
ꯃꯤꯔꯦꯝ ꯅꯈꯣꯏꯒ ꯄꯨꯜꯂꯕꯗꯤ ꯏꯆꯥꯁꯤ ꯃꯥꯡꯂꯛꯅꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯧꯕ ꯂꯥꯛꯀꯅꯨ ꯃꯥꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯏ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯁꯟ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯔꯣꯁꯟꯁꯨ ꯃꯃꯥꯗ ꯍꯥꯏꯔꯦ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯃꯃꯥꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯁꯤꯒꯨꯝꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯔꯦꯝ ꯀꯌꯥꯁꯤꯒ ꯄꯨꯜꯂꯒ ꯅꯪ ꯃꯥꯡꯂꯒꯦ ꯍꯥꯏꯔꯣ ꯆꯪꯉꯣ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯆꯪꯉꯣꯗꯅ ꯔꯣꯁꯟꯁꯨ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯔꯣꯁꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗꯤ ꯔꯣꯁꯟꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯔꯣꯁꯟ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯅꯌꯨꯝ ꯅꯌꯨꯝꯗ ꯆꯪꯒꯗꯕ ꯅꯠꯂꯝꯃꯣꯏ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯐꯝꯂꯒ ꯊꯛꯇꯨꯅ ꯆꯥꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯔꯦ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯉꯥꯎꯔꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯁꯟ ꯃꯔꯨꯞ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯈꯛꯇ ꯐꯔꯦ ꯈꯟꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯦ ꯈꯜꯂꯤꯕꯗꯣ ꯈꯔ ꯊꯥꯗꯣꯛꯑꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯟꯕꯅꯣ ꯉꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯁꯨ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯒꯤ ꯃꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯒꯤ ꯆꯠꯃꯤꯟꯅꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯄꯨꯅꯤꯡꯗꯦ ꯂꯣꯏꯅꯅꯤꯡꯗꯦ ꯃꯃꯥ ꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅꯕ ꯍꯣꯠꯅꯧ ꯑꯗꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯅꯈꯣꯏ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯑꯇꯣꯞꯄ ꯃꯤꯗ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯈꯪꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯨ ꯃꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯤꯅ ꯃꯁꯤꯡ ꯊꯥꯅꯕ꯭ꯔꯥꯅꯤ ꯌꯨ ꯉꯥꯎꯔꯒ ꯁꯨꯝ ꯂꯩꯒꯅꯤ ꯉꯁꯤꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝꯗꯁꯨ ꯃꯃꯥꯒꯤ ꯅꯨꯄꯥꯗꯣ ꯌꯨ ꯉꯥꯎꯔꯒ ꯃꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯦꯛ ꯀꯣꯏꯕ ꯅꯨꯄꯤꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯂꯤꯕꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯃꯥꯒꯤ ꯅꯨꯄꯥꯗꯨ ꯐꯨꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯝꯕꯒꯤ ꯃꯥ ꯈꯔꯗꯤ ꯐꯕꯅꯤ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯃꯨꯡ ꯑꯃꯒ ꯑꯩꯈꯣꯏꯒ ꯄꯨꯟꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯃꯥ ꯈꯣꯏꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯇꯥꯛꯂꯦ ꯃꯇꯨꯡꯗꯗꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯗꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯗꯤ ꯂꯥꯡꯂꯨꯔꯁꯨ ꯉꯥꯎꯔꯨꯔꯁꯨ ꯌꯨꯝꯗꯗꯤ ꯁꯅꯥꯅꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯁꯥꯎꯅꯗꯦ ꯈꯟꯅꯗꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯅꯈꯣꯏꯒꯨꯝꯕꯅ ꯅꯆꯥꯅꯨꯄꯥ ꯑꯐꯕ ꯁꯥꯕꯗꯣ ꯃꯇꯨꯡꯗꯗꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ ꯔꯣꯁꯟ ꯃꯃꯥꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯎꯁꯤꯠꯇꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯍꯧꯋꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯣꯏꯕ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯔꯝꯂꯕ ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯔꯣꯁꯟ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯔ ꯑꯃꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯁꯦ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯊꯥꯕꯜ ꯃꯐꯝꯗ ꯅꯪ ꯄꯥꯕꯨꯡꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯅꯪ ꯄꯥꯕꯨꯡ ꯊꯦꯡꯅꯕ꯭ꯔꯥ ꯔꯣꯁꯟꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯂꯩꯈꯤ ꯃꯃꯥꯅ ꯍꯪꯂꯛꯏ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯊꯥꯕꯜ ꯃꯐꯝꯗ ꯀꯔꯟ ꯇꯥꯏ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯆꯨꯝꯕ꯭ꯔꯥ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯅ ꯍꯌꯦꯡ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯈꯆꯥꯏ ꯑꯗꯨꯗ ꯑꯩꯅ ꯑꯣꯟꯅ ꯑꯣꯟꯅ ꯊꯥꯒꯗꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯣꯁꯟꯗꯣ ꯀꯞꯂꯒ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯔꯟ ꯇꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯥꯈꯪ ꯐꯥꯔꯦ ꯏꯀꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯥꯇꯩ ꯆꯥꯗꯕꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩ ꯉꯁꯤꯗꯤ ꯆꯣꯞꯂꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩ ꯃꯥꯏ ꯊꯤꯔꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯏꯃꯥ ꯃꯃꯥꯅ ꯍꯪꯂꯛꯏ ꯉꯥꯏꯈꯣ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯇꯁꯦꯡꯅꯃꯛ ꯆꯨꯝꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯂꯛꯏ ꯑꯆꯨꯝꯕꯅꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯀꯣꯏꯕ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯔꯣꯁꯟꯗꯣ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯐꯂꯥꯡꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯤ ꯃꯃꯥꯅ ꯑꯃ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪ ꯄꯥꯕꯨꯡ ꯂꯥꯛꯈꯤꯁꯅꯨ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪ ꯄꯥꯕꯨꯡꯗ ꯉꯥꯡꯒꯦ ꯑꯩ ꯅꯪ ꯄꯥꯕꯨꯡꯗ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯤ ꯏꯃꯥ ꯍꯥꯏꯔꯨꯅꯨ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯑꯩ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯍꯥꯏꯅꯕꯗꯣ ꯑꯩ ꯌꯥꯝꯅ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯔꯣꯁꯟ ꯃꯄꯥꯗꯣ ꯒꯥꯔꯤ ꯊꯧꯔꯒ ꯍꯜꯂꯛꯂꯦ ꯃꯄꯥ ꯂꯥꯛꯄꯗꯒꯤ ꯃꯃꯥꯁꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯃꯃꯥꯗ ꯍꯪꯉꯦ
Nachanupा tumgrabra? Mamana tamna khume. Magi kada lehobane. Tumdi tumdre. Adumna hairakpadagi mapa ado yamna chawna paraprap changlake. Aduga phamungda leiriba machanupa adubu chai ama pairaga dam putharake. Machanupa Rosando karimata haide khumde. Adumna phubudu ubadagi mama adudi yamna pakhana chinsilake. Aduga karimatona toridubu haduna mapabu khame. Adu phawbada mana pairiba chai aduna mamana sukalle. Aduga amukasu machanupada lepa leitana chai aduna kalaga phuramme. Kona thangdadi mamana kabla hajabadagi mapa adu phubade tokle. Mamana hange karina toridubu nangna hek pokpana zasida nangna adumna phuriba karigano haduna mapa adu hange. Matam maduda mapana khumlake. Masigi angang ase khwaidigi phattaba angangne. Mapa ingonda phawba khut thage tawba angangne. Maga thaban chongminaba lakpa lekai asigi angangsinga pullaga aibu phuge toribane. Mase maha phattaba angangne. Masida phuraga phagadabani haduna amukasu chai aduna kalle. Mamana khame aduga muhairake. Ngaikuse kari maramgino nachanupana nangonda khut thage toribado asengmodu karino habado aisu mukta khange. Mapana mukhumlake. Hera kaisu leiba wa nateda. Ngasidi aisu aigi marum apa amani pullure. Aduda thaban chongkhamda ko ama hiya macha se haduna akoi paraparap chanakpane. Aduda makoi mangau thibana ha khara thaban chongkham adu dereme. Aduga kadomdagino khangdana aibu nupi angana khut changi ka haduna makoi myam chanaga yomlibane. Aduga asi nagina chanapa phattabasi ma pho yauna aibu khut changlame habaduda khut thage toribane. Asum maran kadino khangdana paraparap changsilalaga aibu phuge toribane jaige toribane. Mana phudinga sida aina hana mabu phuba tabane. Asumna haraga amukasu mapaduna chayeduna kalle. Rosan karimata khumde thawai chakpa pendabana loirabani masa pumba. Ngakhtang leraga mamana matamna hanglake. Ibungo nang pabungna hairibasi chumra? Hayo nang pabungna hairibasi chumra? Rosando handakti kabla khumlake. Ima aibu karigi pokpiramlibano? Aibu pilingai matamda hatpirambe yadabra? Asigumba shagi yumasida aibu karigi thambiramlibano? Aibu hatpirambe yadabra haduna Rosando kablake. Mapana makana laurake. He ibungo mifatta nang yamna siningbra? Chalo siru chalo. Hojik nangi sibigi matam piri. Chalo nanguma phattaba isha asidi ayam ka thenadri. Chalo aina nang thadoklabani. Nang mangira sigira nang tawninga matawru chalo. Chalo asumna kana laurake. Rosando handakti kabla ka asumna laurake. Ai sigini ai mangini ye. Ai asikuma sagi yumsida ai sunglai leiroi. Ai mangini haduna Rosan paraprap thoke tawi. Mamana khame. Ibungo nang chalibadu kadaidano. Nang adumna tawgano. Nang pabungna pendabagi nangonda wa khara ngangune. Nang karigi chawribano. Nang adumna tawgano haduna mamaduna khame. Mapana malaurake. Khangunu mama. Mange magsuno. Sigi sisuno. Asigumba angang asidi luna chana tawba kanade. Aina mabu phana khalaga mase yamana te chadaba angangne. Chalo nangumba musibadi tharoi mani khaibugumbane. Chako chalo kadaidano mangira sigira nang thokpa tawru chalo haduna mapana amka laurake. Mikup adudadi shauning mani helaba Rosando asumna hairake. Ima aidi ngasidi ka chatlabane. Amukhanna ay yumsida laaroy. Nang nungaina lehuro. Aduga pabung aina chalamdaisida ay pabungda wa amada hairamgane. Pabungna nahan makai ngawba nahan makai yu thalaga halakpa nupi kayama koibado ay nongmata wa haidabane. Tumin asum lerakpane. Imanaba kayana nangi napadi yamna ngawsine yamna okte haduna pau kayam hairabasu ay tadaba saduna lerakpane. Adabu ngasi pabungna oktaba henbana aina hek koijaba nupida phawba pabungna karan taba ngame. Masibu karama mapamag sajatno ay yamna pende nakhoy yamna nungaina lehuro. Ay chatlage haramlaga Rosando paraparap thoki. Mamanadi ibunga amukta ngaiko haduna tanaki. Adabu yamna chawna chakhibana Rosando yumda halakidre. Mamado imunu jalalaga magi nupabu seiraga kapki. Magi nupadusu karimata khumde. Mamana kabla hairi. Icha nupado thawai chakpa henkre. Mag amona laaroy. Masipunamak nang oktabadigi tholiba ngaktane. Nang hujikti pelerani. Nang pelaba natra haduna mamado kana kabla leki. Mayamba aroybada amukana khurumjari.